BJP na Kashmir amasung Manipur thugaire Mamata Banerjee West Bengal ge Birbhum district ke Durbaspur da pangthokiba panchayat mikhal gi rally amada wa ngangkhiba state asigi chief minister Mamata Banerjee na BJP na sadharakpa tokhai tabagi politics na Kashmir amasung Manipur bu thugaire haibaga loinana haujikna West Bengal da tokhai taningba kanglupsing semgalakle haina maral sikhre mahangna makata na BJP da maral siraduna phongdokibada tokhai tabagi thoksilna BJP na Kashmir amasung Manipur thugairaba matungda haujik West Bengal yausilakle West Bengal ge North Bengal amasung Jungle Mahal South da tokhai taningba force amasung masibu pamjaba miyoi kanglupsingda mateng pangduna West Bengal bu machet tana bahona rehai ke adubu kaidongnungda West Bengal bu tokhai tahana bahonarakpa yaroi haibaga loinana asigumba makhalgi forcing ase maithiba pigani hai ke BJP gi thoksilsina Manipur bu tangdu laitadaba phibam amada laihanduna miyoi chama henbagi punsi mangan khre hainasu mahakna maral sikhe